Khwairakpam Ningol Leichonbam Ongbi Abemcha gi thawai yaodraba hakchang hayeng leiron challagani haina meeshi asiga mari leinana shemkhiba gi Co Convenor Nungleppam Bobby phongdorakli wafam asing asi numidang wairam gi mihut singna Chief Minister N Biranga unaduna memorandum pisiloraba matung paumi singa unaba amada mahakna phongdokhibani paumi singa unaba duda N Bobby na hai tha asigi tareta kuki khulai paiba singna kangchup chingkhongda nongmai kaptharakpada Khwairakpam Ningol Leichonbam Ongbi Abemcha nongmai maruna panbadagi Rites Hospital da laikanarba matung ngarang laikidabani ngasi ayuk anganbadagi hauna hayeng sana kaithelda imung manunggi miyoi sing yauna laikai miyam amadi tongan mafamdagi lakpa miyam na saruk yaduna apunba mifam ama pangthoklaba matungda JAC against the brutal killing of Khwairakpam Ningol Leichonbam Ongbi Abemcha by kukim narco terrorist shemkhiba JAC gi mihut singna ngasi numidang wairam sekmai asiga MLA Ajdingo yauna Chief Minister N Biranga maki bangloda unaduna JAC gi maikaidagi Chief Minister da pointed yauba memorandum ama bisinki JAC gi maikaidagi Chief Minister da pisinkiba memorandum aduda sekmai amasung lamsang SC loijing loyada kundariba maitei khulsingda kuki kulai paiba singna lepa leitana nongmai kapsilakliba si lepnaba lengangna kuki kulai paiba sing takthokhigadabani Kangchup Reserve Forest Kangchup Chiru Reserve Forest amadi Imphal West ki ngamkhaida tariba maitei khulsingda darbarna piramba lamsingda kuki immigrant singna lamkobjinduna leishiliba si numit ahum faubagi manungda takthokadabani Abemcha gi asiba hakchang Kangchup cheng Kangchup songlumda leiron chanba leingakna leikidrabagi imung manungda matik chaba compensation lauthokpa amasung leihoriba imung manunggi miyoi amada matik chaba leingaki thabak pigadabani amadi Imphal West amadi Kangpokpi district da deploy tawriba security force ki ahoba mentionaba leingakna mideng changadabani haiba wafam sing yauri memorandum asida palliba wafam sing leingaki maikaidagi thabakta athuba matamda onthoklagani haina Chief Minister na thajaba pirakpaga loinana Imphal West amadi Kangpokpi district ki lonaba mafam singda ahianba MR IRB gi post athubada thamlagani haina thajaba supiraklei baramaduna rims ki miral sangda leiriba Abemcha gi thawai yaodraba hakchang hayeng lauduna leiron chanaba JAC na warep asi laurakpani Abemcha gi thawai yaodraba hakchang leiron chanbagi matangda Chief Minister na irang leitaba mafamda leiron chananaba hairakpadagi security force singa JAC amadi imung manungga tatok tasin taunaduna leiron chanbagi thauramasi pangthokani leibak miyamnasu Abemcha gi leiron chanbagi thauramasida saruk yabiduna leikidrabagi thawaina lairamlenda ingna chingna leiruna ba thongnibiu hainasu mahakna makha takhi अखोगी लमगी जगह की कॉन्फ्लिक्ट होइबा जगह मयाम लेबजिउ हानदगी ऑनगोइंग प्रोसेस लोइ लेबना मरम ओरकांदा अखोई थाजब पिरकपदगी हाइबा तारे अदुना ngasi मक अखोई थेंगलाबनिना hayeng ase akhoi laikidraba ichal Abemcha se akhoi magi dead body akhoi lawragani aduna maram orakanda akhoi gi Manipur da leiriba CSO mayam mera pai mai vel sing civil society mayam dina hayeng ai gi ichal nupi dead body lawbasi da mayam na saruk ya biu haibasu akhoi JC gi mai kai da appeal tawjani sengmai amasu lamsang kendra gi lojing loya da akhoi maitai khundari basing asida akhoi gi tattana kuki militant sing asina nomai kapsalai basida akhoi gi mapung phaba security arrange tawbiu haiba matamda mahakna su hairiba akhoi gi jaga adu da athuba matamda sagadabani haiba instruction magi laiba department sing da khangan ki badagi madugi ju akhoi apen phauja badagi madugi ju akhoi na penjare haiba wafam thamjage reserve forest kumba adu kangchup ismail lariba mayam sing asidi ongoing process oi bana maram oraka adu madima na masana campaign tawlai jaba ponina adu majo akhoi da fulfill ama leijara haiba thamjage